Haukiba January 30 nuthal pung 2:10 taba matamda Imphal West District ki manung chana leiba kadangban amasung koktruk ki lona bachingda kukim liten singna nongmai amadi bom kapsun duna landarakbada leikhidraba khudngakpa athoba ani nongthomam Michael amasung maisnam khaba alias ibomja ki thawai yaudraba hakchang sing ase rims ki moktagi imung manung ki mioi sing yauna masing yamlaba miyamna loraga mikap mirau kholgal lunina kadangban Mahadev jingda aroiba mathongmangam pangthoklaga leirol janaba khongsan ba hokre Mafam adu yauraga miyamna athoba anigi mafamda laisu katuna awangba thakta ikai khumnaba ulaba tungda haunabi matungina leirol changane masigi damak mafam aduda sem saba pumloi loikre Nungaira ba? No,